Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Bjpna Makhoigi Legislature Luchingba Khanba Ngamdaduna President rule Laklabadi Bjpgi Daitani haina Cpim na phongdokre. State asida aranwa mawngda mobile SIM card issue tawbagidabak legal action lawkhalagani haini. Kuki da CM hablabasu separate administration ki demand hongloi haiba pangnilang ki wafam ozoina yakidrei. Pausabana pijari. Bjpna Makhoigi Legislature Luchingba Khanba Ngamdaduna President rule Laklabadi Bjpgi Daitani haina Cpim na phongdokre. Parliament budget Khanabada Manipuri matangda demand kaya hapchinaba left party singna chayol ama campaign changsingani. Bjpna Makhoigi Legislature Luchingba Khanba Ngamdaduna President rule PR Laklabadi madu Bjpgi Daitani haina phongdokre. Ngasi biti rota leba Irawat babanda Communist Party of India Martyrs Cpim Communist Party of India Revolutionary Socialist Party amadi All India Forward Bloc ki Luchingba singna Union budget lising ani kunmanga kuntaruk ki khanagadaba Manipur gi oiba proposal kaya hapsin gadabani haiba demand tawraduna press meet ama pangthokre. Party sing asigi secretary singna khudyek piba chayol ama yanthokpaga lonana press meet aduda CPI gi Luchingba Laisram Satin Cpim Manipur ki Secretary Khetrimayum Santa CPI Manipur ki Assistant Secretary M Joy Kumarna Sarugyakhi. Press meet aduda Laishram Santi Kumarna hai housing Manipur ki phibam asida Bjpna Makhoigi Legislative Party ki Luchingba Khanba Ngamdaduna Manipurda President rule Laklabadi madugi daita Bjpna pugadabani oiriba phibam asina Manipur kanabagi damak anobo makhal amagi mathau tare. Union budget lising ani kunmanga kuntaruk asida Manipur miyam gi oiba akhanaba demand yaudri haibasi miyam amadi akhang ahisingna hena khangnarabani. Pochegi mamal wangkhalakpa thengnanaba honabagi mahutta PM Modi na Luchingba lengana lebak asigi senjau paiba miyosingda amadi co-operator singda hena khudong chaba pinaba amadi makhoigi nungainaba budget oina sem saduna puthorakhi. State asida aranma mawngda mobile SIM card issue tawbagidamak legal action lawkhalagani. Imphal East ki Borompat Police Station na sasinaba ming sizinaduna amadi masak khangdaba singi miyoi Sizinaduna activate tawraba mobile SIM card yoliba singi mathakta FIR sing register tawkhre hari. Official oiba pau amagi matung ina hariba activate tawraba SIM card sing asi maru oina anti-social oiba amadi underground singna namna sizinaduna micham miyamda namduna sen khai thungkhai toba amadi miyambu kingan khanghanbada sizinai hari. Thodogasi Manipur Police na ikui kuidana chatharakhiba criminal case ki investigation tabo matamda khanglakibani. Hairiba miyoi kanup sing asina masa khangdana sasinaba document sizinaraga SIM card sin tangthoklaga underground outfit singda sizinna hali hari. Amaromda subscribers singna makhoigi mamingda SIM card sing tanthokthuna sizinai haiba khangma ngamde. Makhoigi mingda leriba SIM card sing asina illegal oiba thabak thoram singda sizinai haibasu khangde. Masina maram oraga police na mafamda red chathari amadi makhatana su red chathagi gani hari. Hiramasiga mari lenana mobile service provider singda akanba advisory warning lenana subscriber sing matamatamgi oiba verification process tawnaba implement toba hoba chungani hari. Hairiba protocol asi indaba taragadi makhataba legal action lawduna kanglon lana SIM card issue toba miyoi shingi mathakta akanba action lawkhatkani hainasu police ki pau asina makhatari. Kuki da CM hablabasu separate administration ki demand hongloi haina panglinlang ki wafam ozoina yakidrei. Housing leriba political gi tanglu leita da bapibam asida panglinlal haukipna kuki amada CM hablabasu separate administration gi demand di honglaroi Manipur gi khwaidiki charang naba status amada leriba tanja asida Manipur gi miyam na taba nungai taba wafam phongdolokpa asi laibak thibani and viren pham chingtharabasu Manipur thugai naba taliba demand di hongloi hariba asi laibak thibani ethnic identity leriba phurup singi saktam kannanaba CSO governor amadi NGO singna honaduna lakli Sahi ani suraba Manipur gi crisis asigi solution puraknaba honabada CM resign tawnaba wafam sing lakpadagi viren resign tawkhre adubu makhoigi demand fanglaba phawba paunlinlal haukipna Manipur thugai daba yade haiduna hotnarakliba asi center na khanglamgani India da pundringe gi mamangda makhoigi tongai balengak leijarambadigi merger agreement ki makhada India da tenkhibani Manipur
asi machet machet thugairaga kukiland piu haribasi constitution thugaibani India ga thugaige kukiland piu habasi Manipur miyamna condemn tawphom thoi India da merge tawkibasi Manipur thugai hange haibanate Manipurna India da tinkibase tiningduna tinkibanate nampuda tinsin hankibani Manipurna India da tinkibasi Manipur machet machet thugairakna banate chawkhat lamjel da yamna yaunaba telubani asumna assembly gi legislature amana oida padaba nganglaba phawa center amadi Manipur government ga karishu haidribasi India gi constitution da Manipur thugainaba yaubra hainasu phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Bjpgi MLA anigi maraktagi center gi Luchingba singna Manipur gi CM khalakpa yabagi thazaba nakna leire Chief Minister N Virena CM phamdagi resign tawkhraba matungdagi ngasi phawa anoba Luchingba ama khanba ngamdana leiri hauzik phawbada Bjpgi MLA singi manungda kanglup mari thokna camp tawnaduna Chief Minister oinabagi lalong kanna chathari Prime Minister Narendra Modi na mapaleba ki khongchata leiriba asi February 15 da India da thorakadori hairiba numit asigi manungda Bjpgi MLA singna anoba Luchingba ama khanaba hauzik yamna kan honari chairak asida ngarang thongju kendragi MLA thongam bisoji na Imphal thadokduna Delhi da paisin kiba adu ngasi ayuk Imphal da amu halakre hari mahaki khongchat asi center gi Luchingba singna kaurakpadagi chatlibra natraga maranai oina thabakidamak chatlibra haibadu chapchana maram khangba ngamdri Pauche asina phangba paugi matung inadi thongam bisojik ngarang numidang pung manga helakpada Indian Express ki flight amada Imphal da thadokhibani mahakna tongkiba flight asi Guwahati via Delhi ki flight oibana Guwahati da laihobra natraga Delhi tamna paisin khirba haibasi chapchana khangmangamdri adom oinamak Delhi gi khongchat oiramba yai hainadi thajanari Ngarang Imphal thadokeba MLA thongam bisojit ngasi ayuk Indigo flight amada Imphal da amuk halakre hari Chairak sida ngarang nuntel MLA Usam Devansu Indigo flight amada Delhi gi damak Imphal thadoki adubu ngasi numit yungba matum phawadi MLA Usam Devan Imphal da halakkibagi paudi pauche asina phangba ngamdri hauzik Manipur gi miyamna khorangna ngainariba asi anoba Manipur gi Chief Minister kanana oigadoribano hauzik kanglup mari thokna kem tawduna MLA sing yamna khomjin batana duna anoba Chief Minister oinaba hotnariba sing asigi marakta kanabu Chief Minister oina khalakadege habadu khangba ngamdri adubu center gi Luchingba singnadi Chief Minister from dagi resign tawkhraba N Viren nataba Bjpgi MLA anigi marakta anoba Chief Minister oina khalakpa yabagi thazaba yamna wangna lei thabak asi Prime Minister Narendra Modi na mapal lebaki khongchat February 15 da Delhi da thunglaraba matungda thabak oina pangthoklakadra haba adu yamna nakna lei Bharat lengaki maikaidagi Manipur da President rule thamjin khiba tarabadi mathang amuk assembly mikhal pangthokpa matamda BJP lengak halakpa ngamloi maram aduna Manipur da PR thamdana Bjpgi MLA singi maraktagi miyoi ama CM oina khanaba thabak soidana lokhalakani haibasini Furit khawdagi puthorapa rural body mihutta thodang sinarabade khungang chakhotpa ngamloi haina phongdokre Khungang singi mihut mapangal sontarapadagi anoba khul tholakpani chingmai temtoktana popi tharakpani mitop changsilakpani panchayat kandrabadi democracy su mamingtagi oina leirakani furit khawdagi puthorakpa mihut amada thodang sinaraga khungangi chawkha thorangda maning halakani haina Imphal East Jilla Parishad ki former upa adyasa Khetri Tamana phongdokre Seva Panchayat Seva Democracy haiba hiramda nongmagi oiba khananirabagi thoram amada Ad hoc Committee of PRI lising ani taret Manipurna sinduna Manipur Press Club ki lokta holda pangthokre khana neinabagi thoram aduda All Manipur Working Journalists Union Amzugi President Vijay Kaksin Tabamna Chief Guest amadi President oina saruk yakhibaga loinana District and Session Court ki retired Judge Aribam Nuteshori amasung Manipur University ki Department of Law gi Head Y Premanandana Resource Person sing oina saruk yakhi Thoram aduga mari lenana Khetri Tamana makhatana phongdorakpada India asi democracy chatpa malemgi lebak singi manungda yamna chawthokchariba mafam amani adubu Manipurna India gi phiba nungda tinkhiba numittagi lamdam asigi oiba thabak kaya tawdana leiri Manipur gi manga suba panchayat ki mikhal pangthokpa loikraba matung ngasi phawa makhatana local body singi mikhal amata pangthoktana lengak asina namsinduna leire masina missing yamna khundariba khul singi miyam gi yaifanaba thabak tawgadoriba panchayat ki
Mikhal pangthoktaba habasi miyambu hatpani. Democracy habasi miyamna miyamgi mihut khanjaduna chakot thaurangi thabak tawgadaba kaya ngasidi mikhal pangthoktana laikhibana chakot thaurangi thabak tawba ngamdana thinthana laikhre. Loinana panchayat ki lona piriba panchayat ki pradhan amadi member singna kari thabak tawgani haina mayek sengna iduna thamliba adu ngasigi mikhal matam chana tawdana thamkhibana madugi kanaba adu nongmagi lamdam asidadi mangtharapagum tawrakli. Maram aduna matam sang na pangthoktana leiriba panchayat ki mifal asigi matangda Manipurda leiriba civil society amadi tongan-tonganba lupsingna local bodies singi mikhal pangthoktana leiriba asi kupna thijinduna lengak asigi mathakta tawpham thokpa thabaksing asi tawhanaba hotnaba mathau tai haiki. Official singa governor ga wari sanakrai. Manipur ki governor Ajay Kumar Valana ngasi Raj Bhavan da tongan-tonganba makok thongba official singa unaduna state asigi lusilagliba administration amasung security ga mari lenaba sing khananai nakrai. RIMS ki director Professor G Sunil Kumar Samana governor ga ngasi Raj Bhavan da unaduna RIMS ta tingnareba administrative khudongchadaba singi matangda khanaduna RIMS ta achauba ahongba ama laknaba wari sanakrai. Governor ga wari sanaba aduda Professor G Sunil Kumar na governor da hauzik RIMS ta tongan-tonganba pressure singna maram oiraga institution asigi thabak thoramda ayed apan piri haina phongdoki. Tungda governor na mahaki maiketagi paikhatpa yaba thabak sing paikhatuna miyamgi yaifanaba hotnagani haina thajaba piki hari. Tungda outgoing Inspector General IG of MNN Sector CRPF Dr. Bipul Kumar amasung Nauna designated IG Rajendra Das anina governor Ajay Kumar Valaga unaduna state asigi security ki matangda wari sanaki hari. Wari sanaba aduda officer ani asina governor da Manipur da hauzik CRPF personnel sing deployed tawduna state asigi law and order ngaknabagi lawriba thodang singi matangda pau sugaina tamki hari. CM pham thadokpagi mayokta wakan mifam phamkrai. Manipur da politics ki charang na bathokladagi CM N Viren na pham thadokibagi mayokta pham thadokpa yaroi athuba matamda Manipur da santi hanjil hangadabani haiduna ngasi wangu mamang saval laikai community hall da wangu maira paibi amadi chairel maira paibi na sinduna miyamgi oiba wakan mifam ama phamkrai. Ngasi phamkiba wakan mifam aduga mari lenana mifam aduda saruk yakibi maira paibi amana phongdorakpada hauzik lebaki asuk luraba tanfam asida chief minister pham thadokpa maram chade CM pham sinbe Lebaki mapi mapa oiriba makok thongba Luchingba singna machoi tabagi thawang chatharakpa asi yaningde asuk luraba tanfam asida Minister MLA singna phammunabagi thabak thawong chatharakpa asi laibak thibani. Karigumba Manipurda PR thangladi madugi afafata pumba miyamgi mihut oiriba singna pugadabani. Luchingba singna athuba matamda Manipurgi lemaidagi kuki narco terrorist singbu maru fangna muthatuna mahosagum tangdu leitaba santi leba iramdam ama ohenbiu hainasu phongdokhi. Kotana lengakta Jackson Warol thamlakli. School oja singi thabak tawbagi matam chahi humphuni thoida sangdok hanba yauna tongan ba demand sing thabak ta onthok trabadi makhal kaya gi khongjang changsilagani haina Council of Teachers Association Kota gi maiketigi lengakta Jackson Warol thamlakli. Wafam asi Kota gi General Body Meeting ga maring leinana association asina thamlakpani. Imphal gi Johnston Higher Secondary School da pangthokpa General Body Meeting aduda tongan ba school singdagi lakpa masing yamlaba oja singna saruk yaduna agenda tarukta yumpham oiduna khananaki. Meeting aduga mari leinana Kota gi co-convener Dr. Longjam Ritrendrona makhatana hai. Matam kayagi mamangdagi school oja singna thingnariba khudong chadaba sing koknaba mari leinaba authority da taknaduna lakpani. Oja singbu chapchana oja ama oibigi sinphamda matik chana thabak tawhandabana education da asoiba kaya laknabagi maram oheli. Leibak asigi tongan-tonganba state singda lengaki thabak tawbagi chahi asi humphuni thoida sangdok nakrabani masigi manungda oja singisu sangdokpagi ayaba pinakrai adubu Manipurgi oinadi oja singi thabak tawbagi chahi asi sangdok pinaba taknarabasu thabak taw onthoktana leiri haina pendaba phongdokhi. Meeting matungda makhatana warep laudona warep sing aduda yawba memorandum su mari lenaba authority da pisilagani hari. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu. Aroibada maroiba pau amuka hana pizari. Bjpna Makhoigi Legislature Luchingba Khanba Ngamdaduna President Laklabadi Bjpgi Daitani haina Cpim na phongdokrai.
State asida aranwa mongda mobile SIM card issue tawbagidamak legal action laukalagani hari. Kuki da CM hablabasu separate administration gi demand hongloi haiba paunlela ge wafam ojoine yakidre. Matang asida Loyalam E-PAO na namitangi pau pibil lezare tabiri bakudi mapu amuka hana kurumjari.